ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯦꯇ꯭ꯔꯕꯥꯛ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠꯒꯤ ꯑꯣꯗꯤꯑꯣ ꯋꯦꯕ ꯁ꯭ꯇꯣꯔꯤ ꯁꯤꯔꯤꯁ ꯂꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯆꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯏꯕ ꯕꯤꯇꯤ ꯁꯔꯃ ꯍꯧꯖꯤꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ 18ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯦꯝꯆꯥ ꯃꯥꯡꯒꯣꯜꯗ ꯃꯊꯥ ꯁꯥꯔꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯐꯝꯂꯤ ꯃꯃꯧ ꯁꯨꯅꯤꯇꯥ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯔꯗꯨꯅ ꯏꯃꯥ ꯆꯥꯁꯤꯗ ꯊꯝꯖꯔꯦ ꯃꯦꯝꯆꯥꯅ ꯅꯪꯕꯨ ꯅꯆꯜꯗꯨꯕꯨ ꯐꯣꯟꯒ ꯇꯧꯕꯤꯗ꯭ꯔꯣ ꯁꯨꯅꯤꯇꯥꯅ ꯅꯆꯥꯅꯨꯄꯥꯅ ꯐꯣꯟ ꯄꯨꯈ꯭ꯔꯒ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯅꯤꯅ ꯇꯧꯗ꯭ꯔꯦ ꯏꯃꯥ ꯃꯦꯝꯆꯥ ꯅꯣꯏꯁꯦ ꯂꯥꯏꯃ ꯐꯠꯇꯦꯗꯀꯣ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤ ꯅꯪꯅ ꯁꯤꯟꯗꯧꯕꯅꯤꯅꯦ ꯆꯠꯂꯣ ꯐꯣꯟꯗꯣ ꯂꯧꯔꯨꯆꯣ ꯁꯨꯅꯤꯇꯥꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯁꯨꯅꯤꯇꯥ ꯐꯣꯟ ꯂꯧꯊꯣꯛꯂꯨꯔꯒ ꯏꯃꯥ ꯁꯦ ꯇꯧꯔꯕꯅꯦ ꯃꯦꯝꯆꯥꯅ ꯕꯤꯖꯤ ꯍꯥꯏꯅꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦꯁꯦ ꯁꯨꯅꯤꯇꯥ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯇꯧꯔꯒ ꯃꯅꯥ ꯊꯝꯗꯨꯅ ꯇꯥꯔꯤ ꯑꯗꯨꯒ ꯏꯃꯥ ꯕ꯭ꯂꯣꯛ ꯇꯧꯁꯜꯂꯦ ꯃꯥꯒꯤꯁꯦ ꯁꯥꯎꯕꯒꯤ ꯃꯥꯜꯂꯦ ꯃꯦꯝꯆꯥꯅ ꯕꯤꯖꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯍꯧꯖꯤꯛꯇ ꯑꯗꯨꯝ ꯇꯧꯁꯜꯂꯨꯅꯦ ꯃꯧ ꯅꯪꯕꯣ ꯁꯨꯅꯤꯇꯥꯅ ꯏꯃꯥ ꯔꯤꯡ ꯑꯅꯤꯔꯛ ꯆꯠꯂꯒ ꯕꯤꯖꯤ ꯍꯥꯏꯔꯛꯏꯁꯦ ꯃꯥꯅ ꯐꯣꯟ ꯆꯠꯇꯅꯕ ꯕ꯭ꯂꯣꯛ ꯊꯝꯖꯟꯕꯒꯤꯅꯦ ꯃꯦꯝꯆꯥꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯃꯅꯨꯡ ꯀꯜꯂꯤꯗꯀꯣ ꯏꯃꯥꯅ ꯅꯪꯕꯨ ꯋꯥꯔꯧꯗꯨꯅ ꯉꯥꯡ ꯁꯛꯄ ꯇꯧꯕꯗꯨꯗ ꯏꯆꯥꯅ ꯏꯃꯥꯗ ꯋꯥꯔꯧꯈ꯭ꯔꯕꯀꯣ ꯏꯁꯨ ꯊꯣꯏꯕꯤ ꯅꯣꯏꯕꯨ ꯀꯗꯥꯏ ꯂꯩꯔꯤꯒꯦ ꯁꯨꯅꯤꯇꯥꯅ ꯏꯃꯥ ꯍꯦꯟꯖꯤꯟꯅ ꯈꯟꯕꯤꯔꯨꯔꯅꯨ ꯃꯥ ꯃꯇꯣꯝꯗ ꯂꯦꯞꯆꯕ ꯉꯝꯂꯕ ꯋꯥꯈꯜ ꯂꯩꯔꯕꯅꯤ ꯀꯩꯁꯨ ꯐꯠꯇꯕ ꯇꯧꯔꯝꯃꯣꯏꯁꯦ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯦꯝꯆꯥ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯤꯔꯥꯡ ꯁꯤꯡꯊꯔꯛꯄ ꯈꯪꯍꯧꯗꯦ ꯔꯤꯅꯥ ꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯂꯩꯅꯥ ꯃꯃꯥ ꯃꯆꯥ ꯂꯩꯔꯝꯕꯗꯨꯗ ꯃꯆꯥ ꯊꯣꯏꯕꯤ ꯅꯪꯁꯨ ꯂꯥꯛꯏꯔꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯤꯅꯦ ꯃꯃꯥꯒ ꯏꯕꯥꯅꯤ ꯉꯔꯥꯡ ꯁꯤꯗ ꯇꯨꯝꯃꯦ ꯀꯤꯖꯖꯥꯠꯅꯤꯅꯤꯕꯣ ꯅꯤꯅꯦ ꯔꯤꯅꯥ ꯂꯩꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯦ ꯅꯃꯤꯠꯀ ꯄꯨꯡꯄꯣꯝ ꯄꯣꯝꯃꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯩꯅꯥꯅ ꯔꯤꯅꯥ ꯑꯩꯁꯦ ꯏꯀꯥꯏꯕ ꯈꯪꯃꯟꯗꯕꯒꯤ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯁꯤꯕꯁꯨ ꯉꯝꯗꯦ ꯏꯆꯥꯒꯤ ꯈꯟꯕꯗ ꯔꯤꯅꯥꯅ ꯇꯥꯅꯤꯡꯗꯦꯍꯦ ꯏꯆꯥ ꯊꯣꯏꯕꯤ ꯉꯔꯥꯡ ꯃꯃꯥꯁꯦ ꯀꯩꯗꯧꯒꯦ ꯅꯤꯅꯦꯗ ꯍꯥꯏꯌꯨꯁꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯤꯅꯦ ꯕꯨꯕꯣꯛꯅ ꯉꯔꯥꯡ ꯃꯃꯥꯗ ꯌꯥꯝ ꯉꯥꯡꯕꯅꯤ ꯕꯨꯕꯣꯛꯅ ꯍꯥꯏꯕ ꯃꯤꯅ ꯑꯆꯥꯄꯣꯠ ꯄꯤꯔꯝꯃꯤ ꯃꯃꯥ ꯃꯃꯥꯏ ꯄꯥꯛꯂꯦ ꯃꯃꯥꯒ ꯈꯠꯅꯈꯤꯕꯅꯤ ꯔꯤꯅꯥꯅ ꯏꯆꯥꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯤꯅꯦ ꯊꯤꯟꯕꯤꯒꯦꯗꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯃꯥꯗ ꯍꯪꯉꯣ ꯅꯤꯅꯦ ꯂꯩꯅꯥꯅ ꯅꯪꯈꯤꯗ꯭ꯔꯣ ꯑꯩꯗꯤ ꯂꯦꯞꯍꯜꯂꯁꯤꯔ ꯈꯜꯂꯝꯃꯤꯅꯤ ꯔꯤꯅꯥꯅ ꯅꯪꯅꯤ ꯑꯁꯨꯛ ꯅꯛꯄꯁꯤꯕꯣ ꯑꯩꯅ ꯆꯔꯥ ꯋꯥꯅꯕ ꯄꯨꯔꯛꯄꯁꯦ ꯁꯤ ꯑꯣꯏꯅ ꯄꯤꯖꯈ꯭ꯔꯁꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯤꯅꯦ ꯑꯩꯗꯤ ꯏꯔꯨꯖꯔꯦ ꯏꯇꯣꯝꯇ ꯂꯨꯖꯔꯤꯅꯤꯕꯣ ꯅꯤꯅꯦ ꯂꯩꯅꯥꯅ ꯍꯩꯃꯥ ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦꯅꯦ ꯂꯣꯏꯁꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯅꯤꯅꯦ ꯊꯤꯜꯍꯜꯂꯁꯤ ꯔꯤꯅꯥ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯊꯤꯟꯕꯤꯔꯨꯔꯦ ꯑꯗꯨꯒ ꯂꯩꯅꯥ ꯅꯪ ꯑꯗꯨꯝ ꯄꯣꯊꯥꯔꯝꯃꯨꯀꯣ ꯑꯩ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ ꯃꯥꯗꯔꯁꯨ ꯑꯅꯧꯕ ꯁꯤꯜꯂꯕꯅꯤꯅ ꯆꯥꯡ ꯅꯥꯏꯔꯦ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯐꯝꯂꯝꯃꯨꯀꯣ ꯂꯩꯅꯥꯅ ꯍꯣꯏ ꯑꯩ ꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯑꯦ ꯔꯤꯅꯥ ꯁ꯭ꯀꯨꯜꯒꯤ ꯑꯀꯣꯏꯕ ꯌꯦꯡꯁꯤꯜꯂꯨꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯂꯩꯅꯥ ꯎꯏꯔꯕꯣ ꯅꯪꯕꯣ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕꯣ ꯂꯩꯅꯥꯅ ꯆꯥꯛꯄꯨꯗꯤ ꯂꯥꯝꯃꯛꯑꯦ ꯑꯉꯥꯡꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯈ꯭ꯔꯤꯕ꯭ꯔꯣ ꯔꯤꯅꯥꯅ ꯏꯕꯦꯝꯃ ꯑꯩꯅ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯂꯩꯕꯤꯈ꯭ꯔꯕꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯕꯥꯏ ꯕꯥꯏꯒ ꯇꯧꯔꯝꯃꯒ ꯆꯪꯈꯤ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯔꯤꯅꯥꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ ꯑꯦ ꯌꯥꯏꯐꯕꯅꯤꯅꯦ ꯍꯦꯜꯂꯣ ꯌꯥꯏꯐꯕ
ꯔꯤꯅꯥ, ꯂꯩꯅꯥ ꯌꯧꯔꯛꯑꯕꯣ? ꯉꯁꯤꯒꯤ ꯊꯦꯡꯅꯗ꯭ꯔꯤ꯫ ꯔꯤꯅꯥꯅ ꯌꯧꯔꯛꯇ꯭ꯔꯤꯅꯦ, ꯐꯣꯟꯁꯨ ꯄꯥꯏꯗꯦ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯌꯥꯏꯐꯕꯅ ꯅꯨꯡꯇꯤꯒꯤ ꯃꯇꯝꯗꯤ ꯍꯦꯜꯂꯦ, ꯀꯩꯗꯧꯔꯖꯥꯠꯅꯣ? ꯑꯩꯗꯤ ꯄꯥꯈꯠꯂꯦꯕꯣ, ꯅꯍꯥꯟꯁꯨ ꯂꯝꯕꯤꯗ ꯃꯤ ꯈꯠꯅꯒꯦ ꯇꯧꯅꯤ, ꯀꯃꯥꯏ ꯇꯧꯅꯤ ꯔꯤꯅꯥ? ꯌꯥꯏꯐꯕꯒꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄ ꯃꯑꯣꯡꯗꯣ ꯔꯤꯅꯥ ꯅꯣꯛꯊꯣꯔꯛꯏ꯫ ꯌꯥꯏꯐꯕ, ꯅꯪꯒꯤ ꯅꯑꯣꯡꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯗ ꯑꯩꯗꯤ꯫ ꯂꯩꯅꯥꯗꯣ ꯁꯤꯗ ꯂꯩꯔꯦ, ꯉꯁꯥꯏꯅ ꯂꯥꯛꯑꯦ꯫ ꯌꯥꯏꯐꯕꯅ ꯃꯥꯗꯤ ꯀꯃꯥꯏ ꯆꯠꯂꯤꯕ? ꯑꯩꯕꯨ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯤ, ꯇꯨꯏꯁꯟꯁꯨ ꯆꯠꯇ꯭ꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ꯫ ꯁ꯭ꯀꯨꯜꯗꯤ ꯂꯥꯛꯀꯗ꯭ꯔꯅ ꯉꯥꯏꯕꯅꯤ, ꯂꯥꯛꯇꯕꯁꯤꯗ ꯃꯤꯅ ꯐꯥꯈ꯭ꯔꯖꯥꯠꯂꯥꯅ ꯈꯜꯂꯤꯅꯤ, ꯅꯠꯇ꯭ꯔꯒ ꯅꯥꯔꯕ ꯖꯥꯠꯂꯥꯅ ꯈꯜꯂꯝꯃꯤꯅꯦ꯫ ꯔꯤꯅꯥꯅ ꯏꯃꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂ ꯃꯥꯜꯂꯦ, ꯉꯔꯥꯡꯁꯤꯗ ꯇꯨꯝꯂ ꯃꯥꯜꯂꯦ ꯃꯥꯗꯤ, ꯑꯩꯅ ꯁꯥꯎꯔꯝꯃꯤꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯦꯅ꯫ ꯌꯥꯏꯐꯕꯅ ꯀꯩꯅꯣ ꯃꯇꯣꯝꯗ ꯀꯃꯥꯏ ꯇꯨꯝꯂꯤꯕ? ꯑꯉꯥꯡꯗꯨꯒ ꯉꯥꯎꯔꯖꯥꯠꯂꯣ? ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯠꯇꯅ ꯀꯤꯕꯁꯨ ꯐꯥꯎꯗ꯭ꯔꯕ ꯖꯥꯠꯂꯣ ꯃꯥꯕꯣ? ꯔꯤꯅꯥꯅ ꯅꯪ ꯍꯪꯖꯔꯣ, ꯄꯥꯏꯍꯜꯂꯛꯀꯦꯁꯦ꯫ ꯌꯥꯏꯐꯕꯅ ꯍꯦꯂꯣ ꯂꯩꯅꯥ, ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯂꯩꯅꯥꯅ ꯅꯪ ꯑꯩ ꯁꯦꯟꯅꯅꯕ ꯀꯅꯥꯅ ꯊꯝꯒꯦ? ꯅꯊꯧ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ ꯅꯪꯕꯣ? ꯌꯥꯏꯐꯕꯅ ꯂꯩꯅꯥ, ꯅꯪ ꯑꯩꯕꯨ ꯑꯗꯨꯝ ꯂꯥꯟꯅ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡ ꯍꯩꯇ꯭ꯔꯕꯣ? ꯑꯣꯖꯥ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯑꯩ ꯊꯕꯛ ꯂꯩꯇꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯒꯨꯝꯕ ꯑꯃꯗ ꯃꯤꯅ ꯍꯟꯊꯅ ꯇꯔꯥꯏ ꯇꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ, ꯌꯦꯡꯕ ꯉꯝꯗꯤꯌꯦ꯫ ꯂꯩꯅꯥꯅ ꯅꯪ ꯅꯊꯧ ꯂꯩꯇꯕ ꯃꯤꯔꯦꯝꯅꯤ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯇꯥꯛꯆꯔꯤ, ꯅꯠꯇꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯁꯦꯟꯅꯔꯤꯕꯁꯦ? ꯅꯪꯅꯔꯥ ꯑꯩꯈꯣই ꯃꯅꯥꯛꯀꯤ ꯗꯨꯀꯥꯟꯗ ꯑꯆꯥꯄꯣꯠ ꯄꯤꯔꯝꯃꯤ ꯍꯥꯏꯁꯦ? ꯀꯩꯒꯤꯅꯣ ꯍꯥ? ꯅꯪ ꯑꯩꯕꯨ ꯑꯋꯥꯕ ꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯌꯥꯏꯐꯕꯅ ꯑꯩ ꯅꯣꯏ ꯃꯅꯥꯛꯀꯤ ꯗꯨꯀꯥꯟ ꯍꯥꯏꯗꯣ ꯃꯁꯛ ꯈꯪꯗꯦ ꯂꯩꯅꯥ, ꯑꯩꯗꯤ ꯃꯤꯅ ꯅꯪꯕꯨ ꯎꯁꯤꯠꯇꯕ ꯇꯧꯕꯗꯣ ꯁꯦꯟꯅꯔꯒ ꯅꯪꯕꯨ ꯃꯤꯅ ꯂꯥꯟꯅ ꯈꯟꯕ ꯊꯕꯛ ꯑꯩꯅ ꯀꯃꯥꯏ ꯇꯧꯗꯣꯔꯤꯒꯦ? ꯅꯪ ꯈꯤꯇꯗꯤ ꯈꯜꯂꯨꯗꯅ꯫ ꯂꯩꯅꯥꯅ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯑꯣꯏꯗꯣꯔꯤꯒꯦ? ꯅꯨꯄꯥ ꯂꯣꯏꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ? ꯅꯣꯏꯕꯨ ꯅꯆꯦ ꯅꯆꯜ ꯅꯃꯥꯒ ꯂꯩꯇꯕ꯭ꯔꯥ? ꯅꯣꯏꯅ ꯊꯥꯛꯄ ꯂꯥꯡꯗ ꯇꯨꯒꯗꯕ ꯂꯩꯅꯥ ꯑꯣꯏꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯏꯃꯥꯡꯗ ꯁꯛ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ꯫ ꯌꯥꯏꯐꯕꯅ ꯂꯩꯅꯥ, ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯐꯠꯇꯅ ꯎꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯁꯦꯟꯅꯒꯅꯤ, ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯍꯜꯂꯣꯏ꯫ ꯂꯩꯅꯥꯅ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯏꯀꯥꯏꯕꯒ ꯐꯥꯎꯗ꯭ꯔꯣ? ꯅꯪꯕꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯤꯔꯣ? ꯔꯤꯅꯥꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ, ꯇꯧꯔꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯅꯥ ꯐꯣꯟꯗꯨ ꯀꯛꯊꯠꯂꯦ꯫ ꯑꯗꯨꯒ ꯔꯤꯅꯥ, ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯐꯣꯟ ꯄꯥꯏꯕꯤꯒꯅꯨ, ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ꯫ ꯔꯤꯅꯥꯅ ꯅꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯏ, ꯑꯩꯗꯤ ꯑꯆꯥꯄꯣꯠ ꯄꯤꯔꯝꯕꯗꯣ ꯃꯥꯅ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯗꯦ, ꯃꯥꯅꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯂꯩꯅꯥꯅ ꯍꯨꯔꯥꯟꯕ ꯑꯃꯠꯇꯅ ꯑꯩ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯖꯕ ꯊꯦꯡꯅꯈ꯭ꯔꯕꯣ? ꯔꯤꯅꯥꯅ ꯍꯨꯔꯥꯟꯕꯒ ꯃꯥꯒ ꯀꯝꯄꯤꯌꯔ ꯇꯧꯕꯗꯤ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ? ꯂꯩꯅꯥꯅ ꯔꯤꯅꯥ, ꯅꯨꯄꯥꯒꯤ ꯃꯇꯥꯡꯁꯦ ꯄꯨꯁꯜꯂꯛꯑꯅꯨ, ꯑꯩꯅ ꯊꯣꯛꯈ꯭ꯔꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯍꯧꯔꯣꯏ꯫ ꯔꯤꯅꯥꯅ ꯅꯪꯗꯤ ꯇꯣꯛꯄꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯜꯂꯕ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ, ꯅꯪꯒꯤꯗꯃꯛ ꯈꯟꯕ, ꯑꯋꯥꯕ ꯑꯣꯏꯖꯔꯤꯕ ꯄꯨꯝꯅꯃꯛ ꯅꯪꯅ ꯈꯟꯕꯤꯗ꯭ꯔꯕ? ꯇꯁꯦꯡꯅ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯦ ꯅꯨꯄꯥ ꯂꯩꯇꯕꯒꯤ ꯅꯠꯇꯦ, ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯈ꯭ꯔꯕꯗꯤ ꯃꯔꯨ ꯑꯣꯏꯕꯒꯤ ꯃꯔꯤꯁꯦ ꯂꯥꯞꯊꯣꯛꯅꯈ꯭ꯔꯅꯤ ꯈꯟꯗꯨꯅ, ꯅꯃꯥ ꯅꯆꯥꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯤꯐꯥꯎ ꯂꯩꯁꯥꯈꯤꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯅꯥꯅ ꯔꯤꯅꯥ, ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯅꯨꯄꯥꯁꯦ ꯇꯁꯦꯡꯅ ꯑꯩ ꯈꯤꯔꯦ, ꯑꯩ ꯃꯈꯣꯏꯒ ꯅꯛꯅꯕ ꯄꯥꯝꯗꯤꯌꯦ, ꯏꯆꯥꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯂꯒꯦ, ꯃꯁꯤ ꯉꯝꯅꯕ ꯅꯪꯅꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ꯫ ꯔꯤꯅꯥꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯨꯝ ꯄꯥꯟꯍꯟꯅꯤꯡꯗꯤꯌꯦ, ꯅꯪꯕు ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯁꯨꯝ ꯈꯟꯕꯅꯤ꯫ ꯂꯩꯅꯥꯅ ꯆꯨꯝꯃꯤ, ꯑꯩ ꯏꯁꯥ
ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯃꯤꯇꯥꯕ ꯃꯁꯤꯡ ꯌꯥꯝꯒꯅꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯅꯕ ꯊꯃꯣꯏ ꯁꯦꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅꯤ, ꯃꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯆꯤꯟꯕꯗꯣ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯔꯤꯅꯥꯅ ꯐꯔꯦꯁꯦ, ꯆꯥꯛꯇꯣ ꯃꯥꯗꯔꯗ ꯍꯥꯏꯔꯒ ꯑꯩ ꯊꯣꯡꯍꯜꯂꯒꯦ꯫ ꯂꯩꯅꯥꯅ ꯌꯥꯅꯤꯁꯦ, ꯗ꯭ꯌꯨꯇꯤ ꯅꯠꯇꯕꯁꯨ ꯄꯤꯒꯨꯝꯁꯦ꯫ ꯔꯤꯅꯥꯅ ꯌꯥꯔꯦ, ꯅꯃꯤꯠ ꯅꯤꯄꯣꯝ ꯀꯣꯡꯒꯩ ꯅꯪꯅ ꯍꯧꯖꯤꯛ ꯆꯤꯛꯂꯝꯒꯗꯕ ꯅꯀꯣꯛꯇꯣ ꯑꯩ ꯈꯪꯉꯤ, ꯄꯣꯊꯥꯔꯨꯔꯣ, ꯑꯩ ꯊꯣꯡꯕꯤꯔꯒꯦ꯫ ꯌꯥꯏꯐꯕ ꯒꯥꯔꯤꯗꯣ ꯐꯝꯕ ꯌꯥꯕ ꯐꯝꯃꯨꯔꯒ ꯃꯌꯨꯝꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯁꯈꯤꯅ ꯏꯕꯨꯡꯉꯣ, ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯏꯍꯦ, ꯀꯥꯎꯏꯅꯦ, ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯑꯝꯕꯅꯤ, ꯇꯨꯁꯦ ꯆꯦꯁꯦ ꯄꯤꯔꯝꯕꯅꯤ꯫ ꯌꯥꯏꯐꯕꯅ ꯍꯣꯏ ꯏꯃꯥ, ꯑꯩ ꯐꯥꯎꯅꯔꯒꯦ꯫ ꯏꯃꯥ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ, ꯌꯦꯠꯄꯤꯔꯛꯀꯅꯨꯀꯣ꯫ ꯁꯈꯤꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯥꯕꯣ? ꯂꯩꯅꯥꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ? ꯏꯃꯥꯅ ꯃꯁꯛ ꯈꯪꯅꯍꯜꯂꯨꯁꯨ ꯌꯥꯗꯦꯗꯣ꯫ ꯌꯥꯏꯐꯕꯅ ꯏꯃꯥ, ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯃꯉꯣꯟꯗ ꯃꯤ ꯑꯃꯠꯇꯅ ꯍꯪꯒꯅ ꯎꯁꯤꯠꯇꯅ ꯌꯦꯡꯕꯗꯣ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯁꯈꯤꯅ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯑꯋꯥꯕꯗꯤ ꯂꯤꯊꯣꯛꯑꯒ ꯐꯕꯅꯤꯀꯣ꯫ ꯌꯥꯏꯐꯕꯅ ꯏꯃꯥ, ꯉꯔꯥꯡꯗꯣ ꯀꯅꯥꯅꯣ ꯑꯃꯅ ꯃꯣꯏ ꯃꯅꯥꯛꯀꯤ ꯗꯨꯀꯥꯟꯗ ꯑꯆꯥꯄꯣꯠ ꯄꯤꯔꯝꯂ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯏꯔꯥꯡ ꯊꯣꯛꯅꯔ ꯃꯥꯜꯂꯦ꯫ ꯃꯥꯗꯤ ꯁꯥꯎꯗꯅ ꯌꯨꯝꯗꯁꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ꯫ ꯉꯔꯥꯡꯗꯣ ꯃꯥꯅꯗꯤ ꯑꯆꯥꯄꯣꯠ ꯄꯤꯔꯛꯄꯗꯣ ꯑꯩꯅꯦꯅ ꯈꯟꯈ꯭ꯔꯦ, ꯑꯗꯨꯒꯤ ꯊꯤꯅ ꯉꯥꯡꯂꯛꯏ ꯏꯃꯥ꯫ ꯁꯈꯤꯅ ꯍꯣꯏꯅꯦ, ꯖꯪꯒꯜꯗ ꯆꯪꯅꯕꯗꯤ ꯁꯥ ꯀꯩ ꯃꯌꯥꯝ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡꯗꯣ ꯃꯅꯤꯡ ꯍꯜꯂꯛꯀꯅꯨꯀꯣ, ꯅꯨꯄꯥ ꯊꯣꯛ꯫ ꯌꯥꯏꯐꯕꯅ ꯏꯃꯥ, ꯂꯩꯅꯥꯁꯦ ꯔꯤꯅꯥꯅ ꯍꯥꯏꯕꯗ ꯃꯅꯨꯡ ꯌꯥꯝꯅ ꯀꯜꯂꯦ ꯍꯥꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥ ꯍꯣꯔꯦꯟ ꯌꯨꯝꯗ ꯆꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯁꯈꯤꯅ ꯃꯥꯕꯨ ꯉꯔꯥꯡ ꯀꯗꯥꯏꯗ ꯂꯩꯔꯤꯖꯥꯠꯅꯣ? ꯌꯥꯏꯐꯕꯅ ꯁ꯭ꯀꯨꯜꯗꯣ ꯔꯤꯅꯥ ꯃꯕꯥꯅꯤ ꯁꯣ ꯑꯃꯃꯝ ꯄꯥꯏꯕꯅꯦ꯫ ꯔꯤꯅꯥꯅ ꯍꯥꯏꯕꯗ ꯃꯃꯥ ꯃꯆꯥ ꯁ꯭ꯀꯨꯜꯗ ꯂꯩꯔꯝꯃꯦꯅ ꯍꯥꯏ꯫ ꯔꯤꯅꯥꯗ ꯍꯪꯗꯧꯁꯨ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯁꯈꯤꯅ ꯀꯅꯥꯅꯅꯣ ꯅꯨꯄꯥ ꯃꯆꯥ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯁꯦ? ꯃꯃꯥꯟꯅꯕꯤꯗꯨꯅꯔꯣ? ꯌꯥꯏꯐꯕꯅ ꯅꯠꯇꯦ ꯏꯃꯥ, ꯂꯩꯅꯥꯅꯅꯦ꯫ ꯁꯈꯤꯅ ꯍꯦꯔꯥ, ꯃꯃꯥꯟꯅꯕꯤꯗꯨꯗ ꯇꯨꯃꯤꯟꯅ ꯃꯦꯁꯦꯖ ꯊꯥꯖꯜꯂꯨ, ꯑꯗꯨꯒ ꯍꯪꯗꯣꯛꯎ, ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ꯫ ꯌꯥꯏꯐꯕꯅ ꯊꯦꯡꯀ꯭ꯌꯨ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ, ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯒꯦ꯫ ꯁꯈꯤꯅ ꯑꯗꯨꯅꯤ, ꯆꯔꯥꯒ ꯍꯦꯟꯄ ꯌꯥꯄꯣꯟꯇꯦ, ꯅꯁꯥ ꯊꯥꯛꯀꯗꯕꯅꯤ, ꯅꯨꯄꯤꯅ ꯄꯥꯝꯍꯟꯒꯗꯕꯅꯤ꯫ ꯌꯥꯏꯐꯕꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ꯫ ꯃꯉꯥꯜ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯐꯝꯗꯨꯅ ꯂꯩꯅꯥ, ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯁꯦ ꯃꯐꯝ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯪꯉꯣꯟꯗ ꯌꯦꯠꯄꯗꯤ ꯑꯩ ꯌꯦꯠꯂꯔꯣই꯫ ꯑꯩꯅ ꯂꯥꯟꯅ ꯈꯟꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯁꯥꯗ ꯎꯠꯄ ꯉꯝꯖꯗꯕꯅ ꯑꯩ ꯅꯪꯉꯣꯟꯗ ꯅꯪꯒꯤꯗꯃꯛ ꯆꯥꯅꯕ ꯈꯔ ꯄꯤꯔꯝꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ꯫ ꯊꯕꯛ ꯃꯇꯝ ꯂꯣꯏꯔꯛꯑꯗꯨꯅ ꯔꯤꯅꯥꯅ ꯂꯥꯛꯑꯣꯗꯅ ꯍꯜꯂꯁꯤ, ꯏꯆꯥꯊꯣꯏꯕꯤ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯅꯥꯅ ꯔꯤꯅꯥ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ, ꯌꯨꯝꯗ ꯍꯜꯂꯔꯣꯏꯒꯦ꯫ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟ, ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ, ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯄꯨꯔꯛꯂꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯈꯟꯗꯨꯅ꯫ ꯅꯪ ꯍꯜꯂꯣ ꯔꯤꯅꯥ, ꯇꯨꯏꯁꯟ ꯊꯦꯡꯅꯅꯤꯌꯦ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯃꯃꯥ, ꯏꯕꯥꯅꯤ ꯉꯁꯤꯁꯨ ꯁꯤꯗ ꯂꯩꯗꯣꯏꯔꯣ? ꯅꯤꯅꯦ, ꯅꯪꯁꯨ ꯂꯩꯁꯦ, ꯃꯃꯥ ꯏꯕꯥꯅꯤꯗꯪ ꯀꯤꯖꯩꯌꯦ ꯅꯤꯅꯦ꯫ ꯔꯤꯅꯥꯅ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯅꯤꯅꯦ ꯂꯥꯛꯀꯦ, ꯅꯤꯅꯦꯅꯦ ꯇꯨꯏꯁꯟ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯎꯔꯣꯀꯣ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯏ ꯅꯤꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯤꯅꯥꯅ ꯂꯩꯅꯥ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ, ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ, ꯅꯪꯅ ꯈꯪꯂꯤꯗꯨꯅꯤ ꯌꯨꯝ ꯄꯔꯦꯡ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯂꯩꯅꯥꯅ ꯔꯤꯅꯥ, ꯑꯩ ꯃꯤꯅ ꯍꯥꯏꯅꯒꯗꯧꯕꯗꯨ ꯇꯜꯂꯤ,
ꯃꯔꯤ ꯃꯇꯥꯃꯛꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯀꯅꯥꯝ ꯂꯩꯖꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯤꯅ ꯑꯩꯕꯨ ꯂꯥꯟꯅ ꯍꯥꯏꯈꯤꯕꯗꯣ꯫ ꯅꯪ ꯆꯠꯂꯣ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ, ꯌꯥꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯁ꯭ꯀꯨꯜꯒꯤ ꯊꯝꯕ ꯒ꯭ꯌꯥꯁꯇꯨꯗ ꯆꯥꯛ ꯊꯣꯡꯅꯒ ꯂꯣꯏꯔꯦ꯫ ꯉꯜꯂꯤꯉꯩꯁꯤꯗ ꯄꯣꯠ ꯆꯩ ꯂꯩꯍꯧꯔꯨꯔꯒꯦ, ꯊꯣꯡ ꯂꯣꯟꯈꯤꯕꯗꯩꯗꯤ ꯍꯥꯡꯂꯔꯣꯏꯗꯕꯅꯤꯅ꯫ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯏꯇꯥ ꯅꯨꯡꯁꯤꯕꯤ꯫ ꯔꯤꯅꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯇꯨꯏꯁꯟ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯔꯝꯂꯒ ꯂꯥꯛꯄ ꯌꯥꯔꯒꯗꯤ ꯂꯥꯛꯅꯕ ꯇꯧꯒꯦ꯫ ꯅꯪ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯎꯀꯣ꯫ ꯂꯩꯅꯥꯅ ꯍꯣꯏ, ꯑꯗꯣ ꯑꯩ ꯑꯗꯨꯝ ꯂꯩꯒꯦ ꯌꯥꯅꯤꯌꯦ, ꯅꯣꯏꯒꯤꯁꯨ ꯃꯤ ꯌꯥꯝ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯏꯃꯥꯅ ꯍꯜꯂꯛꯄꯗ ꯅꯪꯅ ꯆꯥꯛ ꯏꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯟꯗ꯭ꯔꯗꯤ ꯅꯅꯥꯎꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯕ, ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯐꯕ꯫ ꯔꯤꯅꯥꯅ ꯍꯣꯏ, ꯑꯩ ꯌꯦꯡꯂꯒꯦ, ꯂꯥꯛꯑꯣ ꯗꯨꯀꯥꯟ ꯊꯣꯛꯅꯤꯗꯣ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯦ꯫ ꯂꯩꯅꯥꯅ ꯅꯪ ꯆꯠꯂꯣ, ꯊꯦꯡꯂꯅꯤꯌꯦ, ꯑꯩ ꯑꯉꯥꯡ ꯄꯨꯔꯒ ꯊꯣꯛꯍꯧꯔꯒꯦ, ꯗꯨꯀꯥꯟ ꯍꯜꯂꯛꯄꯒ ꯐꯣꯟ ꯇꯧꯔꯛꯀꯦꯁꯦ꯫ ꯔꯤꯅꯥꯅ ꯇꯧꯔꯛꯎꯀꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯤꯅꯦ ꯆꯠꯂꯒꯦꯀꯣ꯫ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫